mayambo ahanba makthada kanglele pungori channel gi maikadagi bisok khairakpamna taram nokchari channel asina ngasisu tabada ki tujungba phawraba subscribers nga thabira powari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda sarugya biboina adomadom na like amadi subscribe share to biram haiduna jari subscribe to matamda bell icon su on to biram mathangi wari thaglapa matamda adomadom gi phone da phangna bagi damakta adu de wari se hongna ba tokjaraki thaudo se matam kuirabagi mamang da sengba thokiba wari makamni matam madu dai khoi ka se pakhang masa pungkak pharak pada ngai ngai matamni thaudo do ngasi phawbada ningsing luba matam dai sada ki tujungba na pik thalle ꯑꯩꯈꯣꯏ ꯁꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝ ꯑꯁꯤ ꯕꯕꯥꯒ ꯏꯃꯥꯒꯅ ꯍꯥꯟꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯥꯗꯨꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯑꯅ ꯍꯥꯏꯔꯤꯕꯁꯤ ꯂꯩꯔꯛ ꯑꯗꯨꯒꯤ ꯃꯆꯤꯜꯗ ꯂꯩꯔꯤꯕ ꯃꯦꯟ ꯔꯣꯗ ꯑꯗꯨꯗꯒꯤ ꯈꯔ ꯆꯪꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯁꯤ ꯑꯃꯨꯛ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤ ꯃꯦꯟ ꯔꯣꯗꯇꯒꯤ ꯈꯔ ꯍꯥꯏꯖꯤꯜꯂꯤ ꯂꯝꯕꯤ ꯑꯁꯤꯁꯨ ꯈꯔ ꯁꯤꯠ ꯅꯥꯜꯂꯤ ꯍꯥꯏꯕꯗꯤ ꯃꯦꯟ ꯔꯣꯗ ꯅꯠꯇ꯭ꯔꯒꯁꯨ ꯂꯝꯕꯤ ꯖꯒꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯕ ꯖꯒꯥꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯆꯥꯎꯕꯁꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩꯅ ꯇꯥꯃꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯥꯃꯣ ꯃꯁꯤꯗꯩꯁꯤꯗ ꯆꯠꯂꯤꯕ ꯂꯝꯕꯤ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯁꯣꯔꯣꯛ ꯃꯄꯥꯟ ꯋꯥꯏ ꯍꯥꯏꯕꯗꯤ ꯃꯦꯟ ꯔꯣꯗ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝ ꯑꯁꯤꯗ ꯑꯩꯈꯣꯏꯁꯤ ꯁꯥꯕ ꯌꯥꯗꯕ꯭ꯔꯥ ꯂꯝꯕꯤꯅꯦꯅ ꯃꯦꯟ ꯔꯣꯗꯁꯨ ꯇꯥꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯣꯛꯄꯒ ꯃꯦꯟ ꯔꯣꯗ ꯂꯩꯕꯁꯤ ꯃꯁꯤ ꯑꯣꯏꯅ ꯄꯥꯝꯃꯤ ꯍꯦꯛ ꯊꯣꯛꯄꯒ ꯂꯝꯕꯤ ꯃꯦꯟ ꯔꯣꯗ ꯑꯣꯏꯅ ꯂꯩꯕꯁꯤ ꯕꯕꯥꯒ ꯏꯃꯥꯒꯅ ꯁꯥꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯛꯂꯕ ꯃꯇꯝꯗ इसिल इनाउ चंगदना मेन रोड मपान वासिदा लंबी सेमगा लोइरे होइने तमो कारबा अमा तौनिंगलबसु मेन रोड मयाददि खुदोंग चाबा मयाम अमा फंगली खुदोंग चाबा मयाम असी फंगबसी आइडियमना कलक्से मी अतै मयाम सिंगसिना यंग दुकान फमनरिबा मयाम असी आइखोइगिदि कदाय असुमना तमो गाइगा वरी वाताय खरा सनरिङै मतमदा बाबा परप्रप संगलाई अदुगा बाबान हाइरई नसिना नाउना खनरिबा वाफम मयाम सिंगदो मदो सुमी कशु अकायबा लेती तबदबु मेन रोड लैरिबा माइके सोमसिदी अखोइगी लमजागा मतेक अमा फावबा लेती अखोइगी लमजागा मतेकती सिगी मतेकसी मसी खक्तनी हयंगाय नसिना नाउना पैसा पाइरक्लबा मतमदा मफम जगा सि मी अतैना योनगनी हाइदना हाइरक्लबदी मफम जगा सिदा होंदोक्लगा लेगे हाइरबसु कशु अकायबा मत लेती नसना नाउ हिंगनबा लंबीदी पानसु सोइदना याकनिदा बाबागी वफम असिदा दादाना सोसुम नाइरमी बाबा हिंगनबगी वफम नतेदा हिंगनबगी वफम बुदी आइसु इसागी कोक तोंगानबा मदि लैजै मदुदा बाबाना नंगदी करी कोक थादरगे हिंगे खलिबा हायो हायो इपा सुतागी बाबा ऐसे फर्नीचर हाउस अमा सगसिरायदुना खल्ली इपागी बुंगो अदुदी लमजगा मरांग काइने लैतबा यारोय थमगदोरिबा पोचंग साइजंग मयाम सिंगदुसु खजिक खराक्तगी पोट अमा तवरोय नंगी उनुंग हक्पा खोपा अमा अमा तवबगी खुचु खुलाई मयाम सिंगदुसु थमगदोरिबनी अदुगा मीगी पोसै सिंगलौगी हाइदना हाइरंबा सिंगदुसु पैसिलगा थमफम जागा मतिक चाना लैतबा यारो बाबा मदुगी दमक्तदि आइसु वखल से थादाबा याबा थादारबनी कशु थोइनसु लम जागा सिसिदगी खरा ममांग थंगबा सरुगा सोमसिदा खरा इंथोलगा दुम यानिदा इसाना खलिबा वाखलोनदो इपा सुभाबताय तौबदबु मदुगी थबक अदु तौबा हाइबसी दुकान से मारांग काइना खरा पाक्थोक साक्थोना फमदबा यादबनी बाबा अदु ओइरगना ममांग थंगबा हिंखोलसी लमजागा मते खरा सिसु हांगदुना लैरि मसिगी मते खरा सि युमथंगनबगी ककागा इंदोमजागा सिदा हाइरगा इखुसी लमजागा मते गसी खरा लैरगा हंदोसिरा हाय हंदोकपा हाइनुनि नंगबो लैबा हायुने अदो मीना लैगे अखुना लैगे हाजरबसु मखुना योलक्त्रगदि करिदि उपाय लै बाबा होय अदो मखुना योनगे हाइदना अखुइ सिंगाइबा तारबदि अखुना तौगे खलिबा थबक मयाम सिंगसि लोइने एकता पुंगांग मांगबा तारि बाबाना स्वाइपेतंग होंदोक्लगा येंगबदि करि काइगे मखुइगी लम असिसु कशु थोइना सिजनबसु नते मीगी मपोट मरलनि अखुना ताप हेक्ता लौबा याबसु नते फरेसे कोना कोनागी अमा अमा थोपा थोपा मराय लाक्सरसनिसे असुमना बाबाना स्वाइरखी
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯩꯀꯩꯅꯣ ꯈꯔ ꯁꯥꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯑꯩꯁꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯕꯣꯜ ꯁꯥꯟꯅꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯕꯣꯜ ꯁꯥꯟꯅꯕ ꯆꯠꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯏ꯫ ꯂꯩꯀꯥꯏꯁꯤꯒꯤ ꯊꯥꯕꯜ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯦꯟꯅꯔꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ꯫ ꯑꯁꯨꯝꯅ ꯆꯩꯔꯥꯎꯕꯗ ꯊꯥꯕꯜ ꯁꯤꯜꯂꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯑꯆꯧꯕꯤꯁꯤꯡꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯅ ꯑꯩꯁꯤ ꯊꯣꯛꯂꯨꯏ, ꯍꯥꯏꯕꯗꯤ ꯆꯣꯡꯒꯗꯧꯔꯤꯕ ꯊꯥꯕꯜ ꯑꯁꯤꯒꯤ ꯎꯈꯨꯜ ꯇꯧꯕ ꯈꯔ ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯁꯤ ꯊꯣꯛꯎꯕꯅꯤ꯫ ꯑꯁꯨꯝꯅ ꯎꯈꯨꯜ ꯇꯧꯕꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯊꯥꯕꯜꯒꯤ ꯆꯣꯡꯅꯕ ꯁꯤꯟꯕ ꯂꯥꯡꯕ ꯀꯩꯀꯩꯅꯣ ꯈꯔꯁꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯗꯥ ꯔꯤꯅꯤꯠ, ꯍꯣꯔꯦꯟꯗꯤ ꯊꯥꯕꯜ ꯁꯤꯟꯕꯗꯣ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯕꯗꯣ ꯈꯔ ꯈꯖꯤꯛ ꯌꯥꯎꯕꯤꯌꯨ꯫ ꯊꯥꯕꯜ ꯁꯤꯟꯒꯗꯧꯔꯤꯕ ꯏꯆꯦꯁꯤꯡꯁꯤꯅꯁꯨ ꯑꯩꯉꯣꯟꯗ, ꯔꯤꯅꯤꯠ ꯅꯪ ꯍꯣꯔꯦꯟꯗꯤ ꯈꯔ ꯊꯨꯅ ꯊꯣꯛꯂꯛꯑꯒ ꯃꯐꯝ ꯖꯒꯥꯁꯤꯗ ꯂꯩꯔꯒ ꯅꯪꯁꯨ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯕꯗꯣ ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯈꯣꯏꯗ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯑꯩꯁꯤ ꯑꯗꯨꯃꯛ ꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯊꯥꯕꯜ ꯁꯤꯟꯕ ꯂꯥꯡꯕꯁꯦ ꯐꯖꯅ ꯆꯣꯡꯕ ꯈꯣꯠꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯐꯥꯎꯕ ꯆꯣꯡꯂꯝꯃꯤ꯫ ꯑꯩꯁꯤ ꯋꯥ ꯀꯩ ꯈꯔ ꯐꯨꯛꯄꯗꯣ ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯨꯛꯑꯁꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯃꯈꯣꯏꯗ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯆꯪꯂꯛꯑꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯨꯛꯑꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯌꯨꯝꯗ ꯂꯣꯏꯅ ꯆꯪꯅꯔꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯃꯄꯥ ꯌꯧꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯌꯥꯎꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤ ꯈꯔꯁꯨ ꯁꯨꯛꯄꯅꯤ, ꯈꯔꯁꯨ ꯁꯥꯡꯅ ꯆꯪꯕꯒ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯈꯔ ꯊꯨꯅ ꯌꯨꯝꯗ ꯄꯨꯔꯞ ꯆꯪꯂꯛꯏ꯫ ꯏꯁꯥꯗ ꯀꯩꯁꯨ ꯑꯀꯤꯕꯗꯤ ꯑꯃꯠꯇꯁꯨ ꯌꯥꯎꯕ ꯇꯧꯗ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯂꯩꯔꯛ ꯃꯄꯥ ꯑꯁꯤ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯏꯟꯅꯔꯛꯄꯒꯨꯝꯅ ꯑꯩꯁꯤ ꯃꯈꯣꯜ ꯈꯔꯁꯨ ꯑꯗꯨꯃꯛ ꯇꯥꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯁꯠ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯝꯂꯒ ꯑꯗꯨꯒ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣꯗ? ꯍꯥꯏꯗꯅ ꯑꯩꯁꯤ ꯋꯥꯈꯜꯗ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯒꯥꯔꯤ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯄꯤꯛꯅ ꯇꯥꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯒꯥꯔꯤ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯇꯨꯡ ꯂꯩꯊꯣꯛꯇꯕꯤ ꯇꯧꯗꯅ ꯑꯩꯁꯤ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯇꯧꯕꯇꯕꯨ ꯒꯥꯔꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯍꯧꯅ ꯇꯥꯈꯠꯂꯛꯏ, ꯃꯁꯛ ꯃꯁꯥꯗꯤ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯒꯥꯔꯤ ꯊꯧꯔꯛꯂꯕꯗꯤ ꯂꯥꯏꯠ ꯊꯥꯜꯂꯒ ꯊꯧꯔꯛꯀꯗꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯠ ꯊꯥꯟꯕꯒꯤ ꯃꯃꯤꯁꯨ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯀꯔꯤꯅꯣꯗ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯒꯥꯔꯤ ꯊꯧꯅꯤ ꯈꯪꯂꯒ ꯂꯥꯏꯠ ꯊꯥꯜꯂꯒ ꯊꯧꯅꯤ ꯈꯪꯗꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯀꯔꯤ ꯃꯤꯁꯛꯅꯣ? ꯀꯔꯝꯕ ꯃꯍꯥꯄꯥꯄꯤꯅꯣ? ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯥꯏ ꯂꯩꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇ ꯂꯥꯛꯄꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯔꯛꯇꯕꯗꯨꯗ ꯑꯩꯁꯤ ꯏꯁꯥꯁꯤ ꯏꯉꯛ-ꯉꯛꯂꯤ꯫ ꯀꯩꯅꯣꯗ? ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯁꯤꯗꯩꯁꯤꯗ ꯒꯥꯔꯤ ꯂꯥꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯈꯤꯕꯗꯨ, ꯑꯗꯨꯒ ꯑꯩꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ? ꯍꯥꯏꯗꯅ ꯑꯩꯁꯤ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯁꯤ ꯑꯗꯨꯃꯛ ꯇꯥꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯨꯝꯕ, ꯑꯁꯤꯒꯨꯝꯕ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯥꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯑꯝꯗꯦ꯫ ꯁꯣꯏꯗ꯭ꯔꯦ, ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯈꯔ ꯂꯥꯛꯄꯒꯨꯝ ꯇꯧꯔꯝꯕꯗꯨ ꯁꯞ ꯍꯦꯛꯇ ꯂꯦꯞꯈꯤꯗ꯫ ꯑꯩꯁꯨ ꯃꯐꯝ ꯖꯒꯥ ꯑꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯌꯨꯝ ꯌꯧꯅꯕ ꯌꯨꯝꯕꯨꯗꯤ ꯌꯧꯁꯤꯜꯂꯛꯑꯕꯅꯤ, ꯑꯗꯨꯕꯨ ꯇꯧꯔꯛꯏꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯖꯗ꯭ꯔꯦ꯫ ꯌꯨꯝ ꯌꯧꯅꯕ ꯈꯔ ꯊꯨꯅ ꯆꯪꯍꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯄꯨꯔꯞ ꯆꯪꯉꯛꯄꯅꯤ꯫ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥ ꯑꯣꯏꯔꯞꯅ ꯈꯔ ꯇꯧꯕ ꯑꯩꯒꯤ ꯀꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯣ, ꯃꯗꯨꯒꯤ ꯃꯄꯥꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯇꯨꯃꯤꯟꯅ ꯁꯣꯔꯣꯛ ꯃꯌꯥꯏꯗꯨꯗ ꯐꯝꯂꯒ ꯂꯩꯕꯒꯨꯝꯅ ꯑꯩꯁꯤ ꯎꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜ ꯑꯗꯨꯗ ꯃꯗꯨꯒ ꯍꯥꯏꯐꯦꯠ ꯄꯥꯅꯅ ꯑꯩꯁꯤ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯨꯁꯤꯟ ꯃꯨꯟꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯑꯩꯁꯤ ꯎꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯃꯤꯁꯛ ꯑꯃꯠꯇ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔꯁꯨ ꯊꯣꯛꯂꯕ꯭ꯔꯥ? ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗꯅ ꯍꯧꯖꯤꯛꯋꯥꯏꯗ ꯂꯩꯔꯝꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ? ꯖꯥꯠꯅꯤꯗ, ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯦ꯫ ꯈꯔ ꯊꯨꯅ ꯆꯪꯂꯒꯦ
haidana aisi konthong seidu satlaga prap prap sangsilakpa matamda aigi kaagi hek nakal thangba saruk adomda hauriba sambalai pambi ado mathanta kanagumba misak amana thak thak nombagumna phere phere hairakpani tawriba mong matawsing aduda aigi sa singak sungaklei sambalai pareng hauriba si kanagumba misak amana nombagumna phere phere hairakliba sina karigi onthokpanida phare aisu khara thuna sanglaga aisu baba ga ima ga da wari sing ase loina tamlage aduga tholaga kanana tawribano haibado amutang diyengi adu boy gi sasi kibana diyadre haidana aisi adumak prap prap sanglai yum manung da aisi thong hangdo haidana mapal thangba saruk adomdagi yamna kana kana kaurabane ima su pakna tade ima se prap prap haugalakle aduga gi khukok sakaw ase kedawragi haidana ima na swanglai madudaina ima sigi sambalai pareng horiba sida kanagumba misak ama lehori amutang tholaga yenguse phere phere haraibani aigi mamai makok sanadraba wafam adu maduda imana hai atomba nangbu kaidorage ima sida kanagumba misak ama phamaga lehowi aduga mu yengsiluba matamdana kanagumba mata leiramde sumna hairuba matam asida imana sumai ama puthorakle aduga prap tholaga yengminaruba matamda kanagumba mata sulairamde tawriba mo matawsing asidagi sa singaksu yamna ngaklei maduda ima daina ima haujiwaida sida kanagumba misak ama leirambani adubu kanagumba mata leiramdriba sina karigino ai gyaminga mata tadre hai nangi wakhalna serana khanbagi oiramganida kanagumba mata sulaitana ima laite habadi yaroi lehoribani aduga mataw karamna aina yengsiluba matamdana leiramdribano ai gyaminga mata tadre asi hairaga isi imaga aiga wari watai khara sanarami ima su kasu thudokpa mata leiti khara thuna sangsilaw nangi wakhalna khanbagi oiramgani haidana imana soiraklami aisi sasi singna nadu maksangsilai asumna aigi kada tumba sanglaba matamda matamadu pung 2:30 muk tasilawre ngasai makai aina kai kaino khara thengnaruba mayam sing aduga matam asi jara sakhiba khangawdabani asumna leiringai matamda aigi phaklangi nakal thangba sarukodomda hauriba sambalai asi kanagumba misak amana prok thudekbagumna khara tapna makhol asi taba horapani aduga sum taraklaba matamda sambalai hauriba pareng asi sida kanagumba misak amana sana dana sambalai hauriba maike somasida kosen sielaga song dana thudekpagi makhol asi lepa leitana takhalakpani asumna tawriba pumnamak sing asidagi sasi karino khangingbagi maisakna isu sasi langtakna baibado irakli sambalai gi marum asida kanagumba miyoy mana sanabagumdana thoiba mayam sing asi karino makhol mayam sing asi karino ai sui sasi tholaga yengdi yeningbani adubu karigumba ina yenguragana khudong thiba mayam ama tholakadra wakhalda khallaga si thokpa sungamdrido phare ai sudum tumlagi haidana ai sedumak tumthare nongalakpa matamda ai koi dadana sumna hairakhi tomba ngarang halaklabadi sumna halakpa yadabra yena khasida dada hairaga yamna kana koraklibadu karigino aina mikap tholaga hek yingluba matamdana kanagumba mata sulairamde nangdi phamung aside siba makhai aduma pothaduna leirame dadagi wafam asida isu karino haidana isasi ingangakle madudaina dada ngarang aidi imana thong hangdoktana adum pulapuna aise kada imaga pulapuna saminaраklaga aidi dum tumthareda kadoba yauragi dada ngarang ahinga sida phaklangi nakal thangba saroga somsida dada hairaga kokok launa noma ibani phaklang asida aduga thongna osida su kokok launa thilaga nangi khonjal mamba misak amana kaurakpani dadagi wafam maduda isu sasi singnarakle aisu sasi karigumba kharadi khalakle dada ina dada thongna mapada diaidi leiramde ima ga haipetang di soroki sigi lairiba lairaki sorogasi masida haipe tholaga yengdi yengloi adubu kanagumba mata leiramde hadana ima ga ga sepula puna sangminarakpani adu dada na taraklibado mang oi kai boi tabo irambasu yaida mang oi kai boi taba nati aina tum thaba matam adu pung 3 ta haudarabani
ꯄꯨꯡ 3 ꯇꯥꯗꯣꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯥꯔꯛꯏ ꯍꯥꯏꯗꯅ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯥꯏꯐꯦꯠ ꯍꯥꯡꯗꯣꯛꯂꯒ ꯑꯩꯁꯤ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯗꯗꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯕꯕꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯦꯔꯥ ꯅꯕꯥꯅꯤꯅ ꯎꯏ ꯍꯥꯏꯔꯤꯕ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩ ꯏꯄꯥꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅꯕꯨ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯁꯨꯝꯅ ꯕꯕꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯑꯅꯤꯁꯤꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅꯁꯨ ꯊꯥꯖꯗꯦ ꯈꯪꯗ꯭ꯔꯦꯗ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯀꯩꯅꯣ ꯈꯔ ꯎꯔꯤꯕ꯭ꯔꯥ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯑꯁꯨꯝꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯕꯕꯥꯅꯁꯨ ꯏꯁꯥ ꯍꯦꯟꯖꯅꯁꯨ ꯋꯥꯈꯜꯗ ꯈꯟꯖꯤꯜꯂꯨꯕ ꯌꯥꯗꯦꯗ ꯃꯁꯤ ꯅꯈꯣꯏꯅ ꯅꯁꯥꯁꯤꯡ ꯑꯗꯨꯗ ꯋꯥꯈꯜ ꯀꯌꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯅꯨ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕ ꯍꯥꯏꯕ ꯑꯀꯤꯕꯁꯤ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯄꯣꯛꯂꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯀꯤꯅ ꯑꯗꯨꯃꯛ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯠꯀꯦ ꯈꯜꯂꯛꯄ ꯇꯧꯒꯦ ꯈꯜꯂꯛꯄ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯉꯝ ꯄꯥꯡꯅ ꯊꯕꯛ ꯇꯧꯕ ꯑꯃꯠꯇ ꯉꯝꯂꯣꯏ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯅꯁꯥꯁꯤꯡ ꯑꯗꯨꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯋꯥꯈꯜ ꯈꯟꯕ ꯇꯧꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯠꯂꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯂꯩꯔꯛ ꯑꯁꯤꯅꯒ ꯈꯔꯁꯨ ꯁꯨꯛꯄꯒ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯠꯄꯗꯨꯅꯁꯨ ꯑꯌꯥꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯕꯕꯥꯒ ꯏꯃꯥꯒꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯃꯊꯧ ꯑꯗꯨꯝ ꯇꯧꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯆꯥꯛꯆꯥꯅꯁꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯑꯩꯈꯣꯏꯁꯤ ꯆꯥꯛꯆꯥꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯑꯩꯈꯣꯏꯁꯤ ꯌꯨꯁꯨ ꯈꯤꯇꯪ ꯊꯛꯏ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯌꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯝꯅ ꯊꯛꯅꯩ ꯑꯩꯗꯤ ꯌꯨꯁꯤ ꯒ꯭ꯂꯥꯁ 3ꯗꯒꯤꯁꯨ ꯍꯦꯟꯅ ꯊꯛꯇꯦ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯌꯨ ꯑꯁꯤ ꯈꯔꯒ ꯊꯛꯈꯣ ꯍꯥꯏꯗꯅ ꯃꯈꯣꯏꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯨꯁꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅꯁꯨ ꯊꯛꯄ ꯄꯥꯝꯗꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯃꯇꯝꯗ ꯕꯕꯥꯒ ꯏꯃꯥꯒꯅ ꯈꯪꯈ꯭ꯔꯒꯗꯤ ꯑꯩꯁꯤ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯇꯥꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯃꯈꯥ ꯇꯥꯅꯁꯨ ꯌꯨ ꯊꯛꯇꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯨꯍꯣꯡꯕꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯡꯏ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯃꯌꯥꯝ ꯑꯗꯨ ꯉꯁꯤꯒꯤ ꯆꯠꯅꯔꯤꯕ ꯂꯨꯍꯣꯡꯕ ꯃꯌꯥꯝ ꯑꯁꯤ ꯃꯁꯤꯗꯒꯤꯁꯨ ꯃꯗꯨꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯂꯝꯒꯗꯕꯁꯨ ꯃꯥꯜꯂꯤ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯕ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯁ꯭ꯋꯥꯏꯔꯛꯈꯤ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦꯗ ꯂꯨꯍꯣꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯂꯨꯍꯣꯡꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯔꯤꯅꯣ ꯁꯤꯕꯣ ꯍꯣꯏꯅꯦ ꯑꯗꯨ ꯂꯨꯍꯣꯡꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯗ 10ꯃꯨꯛꯀꯤ ꯃꯌꯥꯕꯨ ꯁꯨꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯃꯄꯥꯁꯦ ꯐꯥꯎꯔꯒ ꯆꯠꯂꯤꯕꯁꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯩꯅꯣ ꯈꯔ ꯁꯥꯟꯅꯔꯒ ꯆꯥꯛ ꯆꯥꯕꯁꯤ ꯂꯣꯏꯁꯤꯜꯂꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯡ 11 ꯃꯈꯥꯏ ꯈꯔ ꯇꯥꯔꯛꯂꯤ ꯌꯨꯝꯗꯒꯤꯁꯨ ꯕꯕꯥꯒ ꯏꯃꯥꯒꯅ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯃꯗꯨꯗ ꯑꯩꯅꯁꯨ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯌꯨꯝꯗ ꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯜꯂꯕꯅꯤನ ꯌꯨꯝꯗ ꯍꯟꯅꯔꯛꯄ ꯃꯇꯝꯅꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤ ꯆꯪꯒꯗꯕ ꯐꯥꯎꯕꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯈꯔ ꯈꯖꯤꯛꯇꯤ ꯇꯟꯗꯤ ꯌꯥꯝꯅ ꯇꯜꯂꯕꯅꯤ ꯃꯗꯨꯗ ꯑꯩꯅ ꯂꯩꯔꯛ ꯑꯁꯤ ꯆꯪꯒꯅꯤ ꯈꯟꯕꯗ ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯇꯟꯈ꯭ꯔꯦꯗ ꯑꯗꯨꯕꯨ ꯆꯪꯗꯕꯗꯤ ꯌꯥꯗꯕꯅꯤ ꯌꯨꯝꯅꯤꯅ ꯐꯔꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯈꯔ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯋꯥꯄꯜ ꯍꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯒ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯏꯃꯤꯠꯇ ꯀꯩꯅꯣ ꯈꯔꯁꯨ ꯎꯔꯛꯂꯒ ꯇꯨꯊꯔꯛꯄꯒꯤ ꯃꯈꯣꯜꯒꯨꯝꯅ ꯑꯗꯨꯃꯛ ꯇꯥꯔꯒ ꯑꯩꯁꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯁꯣꯔꯣ ꯂꯥꯎꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ ꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯈꯔ ꯂꯥꯞꯇꯛꯅ ꯋꯥ ꯄꯔꯦꯡꯁꯤꯡ ꯑꯗꯨ ꯇꯨꯊꯔꯛꯄꯒꯨꯝꯅ ꯑꯩꯁꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯎꯔꯛꯄꯅꯤ ꯃꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯅꯤ ꯌꯨꯁꯨ ꯈꯔ ꯉꯥꯎꯕꯒ ꯑꯩꯁꯤ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯎꯕ ꯐꯪꯗꯦ ꯐꯔꯦ ꯌꯨꯝ ꯑꯁꯤꯗ ꯑꯩꯁꯤ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯏꯃꯥ ꯀꯧꯔꯒ ꯑꯩꯁꯤ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯤ ꯊꯣꯡꯒꯥꯜꯗꯒꯤ ꯑꯩꯁꯤ ꯇꯧꯕꯗꯕꯨ ꯏꯃꯥꯁꯤ ꯊꯣꯡꯒꯥꯜꯗꯒꯤ ꯀꯧꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯕꯖꯥꯠꯅꯤ ꯑꯁꯨꯝꯅ ꯑꯩꯁꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯏꯃꯥꯗ ꯃꯪꯒꯣꯜ ꯑꯗꯨꯗ ꯑꯩꯁꯤ ꯏꯃꯥ ꯍꯥꯏꯗꯅ ꯀꯧꯏ ꯏꯃꯥ ꯍꯥꯏꯗꯅ ꯀꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯝꯕꯜ ꯍꯧꯔꯤꯕ ꯄꯔꯦꯡ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄꯒꯨꯝꯅ ꯑꯩꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯁꯃꯤꯜ ꯈꯔ ꯐꯥꯎꯔꯛꯄꯅꯤ ꯃꯗꯨꯗ ꯑꯩꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯁꯤ ꯑꯃꯨꯛ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯀꯔꯤꯅꯣꯗ ꯁꯝꯕꯜ ꯃꯔꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯦꯡꯂꯛꯄꯒꯨꯝꯅ ꯑꯩꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯪꯕꯅꯤ ꯁꯥꯎꯝ ꯈꯔ ꯑꯗꯨꯒ ꯑꯩꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯑꯃꯨꯛ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥ ꯑꯁꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯦ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯀꯩꯗꯧꯔꯦ ꯏꯃꯥ
ꯁꯝꯕꯂꯩ ꯃꯔꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯕꯒꯨꯝꯅ ꯇꯧꯏ꯫ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯂꯥꯎ, ꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯪꯉꯣ ꯂꯥꯎ ꯍꯥꯏꯗꯅ ꯑꯩꯁꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯕꯗꯨꯗ ꯏꯃꯥꯅꯁꯨ ꯈꯨꯗꯥꯡ ꯑꯁꯤ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯌꯨꯝ ꯃꯅꯨꯡꯗ ꯄꯨꯔꯞ ꯆꯤꯡꯁꯤꯜꯂꯤ꯫ ꯌꯨꯝ ꯃꯅꯨꯡꯗ ꯆꯤꯡꯁꯤꯜꯂꯛꯑꯕ ꯃꯇꯝꯗ ꯏꯃꯥꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ, ꯅꯪ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕ꯭ꯔꯥ? ꯏꯃꯥ, ꯑꯩ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯀꯩꯗꯧꯔꯒꯦ? ꯑꯁꯦꯡꯕꯅꯤꯀꯣ? ꯃꯥꯅꯤ ꯏꯃꯥ, ꯑꯩ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯌꯦ꯫ ꯏꯁ, ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣꯗ ꯑꯗꯨꯗꯤ? ꯏꯃꯥꯗ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯏꯃꯥꯅ, ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯪꯒ ꯈꯣꯟꯖꯦꯜ ꯆꯞ ꯃꯥꯟꯅꯕ ꯃꯤꯁꯛ ꯑꯃ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯏ꯫ ꯅꯪ ꯂꯥꯛꯑꯕꯣꯏ ꯈꯜꯂꯨꯗꯅ ꯑꯩꯁꯦ ꯊꯣꯡ ꯑꯁꯤ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯊꯣꯡ ꯑꯁꯤ ꯍꯥꯏꯗꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯣꯟꯊꯣꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯇꯣꯔꯆ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯇꯣꯔꯆꯀꯤ ꯃꯉꯥꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯃꯤꯁꯨ ꯇꯥꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯣꯔꯆ ꯑꯗꯨ ꯃꯨꯊꯠꯂꯛꯂꯕ ꯃꯇꯝꯗ ꯃꯤꯁꯛ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯑꯃꯨꯛꯁꯨ ꯎꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯏꯁꯥꯁꯤ ꯆꯃꯝꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯅꯪ ꯕꯕꯥꯒ ꯑꯩꯒꯁꯤ ꯊꯣꯛꯂꯒꯁꯨ ꯌꯦꯡꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯏꯃꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯩꯁꯨ ꯊꯣꯏꯅꯁꯨ ꯀꯤꯕꯁꯨ ꯐꯥꯎꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯌꯨꯁꯨ ꯈꯔ ꯉꯥꯎꯔꯤꯕꯅꯤꯅ ꯏꯁꯥꯗ ꯑꯀꯤꯕ ꯇꯨꯖꯨꯡꯕꯁꯤ ꯑꯃꯠꯇꯁꯨ ꯌꯥꯎꯗꯕꯅꯤ꯫ ꯑꯁ ꯏꯃꯥ, ꯌꯥꯔꯦꯁꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯗꯨꯃꯛ ꯇꯨꯝꯊꯅꯕ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯏꯃꯥꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯐꯔꯦ, ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯅ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯎꯏꯊꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯀꯥꯒꯤ ꯍꯦꯛ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯍꯧꯔꯤꯕ ꯁꯝꯕꯂꯩ ꯄꯔꯦꯡ ꯑꯗꯨ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯆꯪꯂꯛꯑꯒ ꯑꯩꯒꯤ ꯙꯔꯤ ꯃꯄꯥꯜ ꯑꯁꯤꯗ ꯇꯣꯛ ꯂꯥꯎꯅ ꯍꯦꯛꯇ ꯁꯨꯖꯤꯟꯕꯅꯤ꯫ ꯑꯩꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯌꯨꯁꯨ ꯈꯔ ꯉꯥꯎꯔꯤ ꯇꯧꯕꯒ, ꯀꯔꯤꯅꯣꯗ? ꯏꯃꯥꯅꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯒ ꯕꯕꯥꯒꯁꯤ ꯄ꯭ꯔꯞ ꯍꯧꯒꯠꯂꯛꯂꯒ ꯗꯗꯥꯁꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯊꯣꯛꯄ ꯈꯦꯂꯦꯟ ꯍꯥꯏꯗꯅ ꯏꯄꯨ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯄꯨ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯅꯥꯝꯃ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯐꯛꯂꯥꯡꯗ ꯐꯥꯎꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯆꯤꯡꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁꯣꯔ ꯍꯣꯟꯕꯁꯨ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩꯅ ꯏꯃꯥꯗ, ꯏꯃꯥ, ꯏꯄꯨ ꯈꯦꯂꯦꯟꯁꯤ ꯀꯔꯤꯅꯣ ꯁꯣꯔ ꯍꯣꯟꯕꯁꯨ ꯂꯦꯞꯄ ꯃꯥꯜꯂꯤ, ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯄ꯭ꯔꯥꯛ ꯇꯥꯔꯤꯕꯁꯤ ꯑꯁꯤꯕꯨ ꯁꯤꯔꯤꯕ꯭ꯔꯣ? ꯗꯗꯥꯅ, ꯏꯃꯥ, ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯗꯧꯕ ꯃꯥꯟꯗ꯭ꯔꯦ, ꯑꯩ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯀꯧꯔꯒ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯑꯩꯈꯣꯏꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯏꯄꯨ ꯈꯦꯂꯦꯟꯒꯤ ꯃꯁꯥ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯛꯂꯤ꯫ ꯃꯅꯥꯀꯣꯡ ꯑꯁꯤꯗꯒꯤ ꯏꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯂꯦ꯫ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯥꯛꯑꯒ ꯌꯥꯝꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯏ꯫ ꯇꯁꯦꯡꯅ ꯏꯄꯨ ꯈꯦꯂꯦꯟ ꯑꯁꯤ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕꯅꯤ꯫ ꯃꯁꯥꯒꯤ ꯒꯥꯔꯤ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯒ ꯌꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯔꯒ ꯂꯥꯛꯄ ꯃꯥꯜꯂꯤ ꯍꯥꯏ꯫ ꯌꯨ ꯊꯛꯐꯝ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯐꯝꯗꯒꯤ ꯌꯨ ꯊꯛꯂꯒ ꯆꯠꯈꯤꯕꯗꯨꯁꯨ ꯌꯨꯁꯨ ꯈꯔ ꯐꯖꯔꯒ ꯆꯠꯈꯤꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯃꯃꯥꯏ ꯑꯁꯤ ꯀꯛꯄ ꯉꯝꯗꯕ ꯃꯔꯝꯅ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤ ꯊꯣꯛꯄꯅꯤ ꯍꯥꯏꯗꯅꯁꯨ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯏꯄꯨ ꯈꯦꯂꯦꯟ ꯑꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯒ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯁꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ꯫ ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯥꯁꯤ ꯍꯩꯅꯗ꯭ꯔꯤ꯫ ꯑꯩꯒꯤ ꯀꯥꯒꯤ ꯐꯛꯂꯥꯡ ꯑꯁꯤꯗꯅꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯐꯥꯎꯖꯤꯜꯂꯛꯄꯗꯣ꯫ ꯐꯛꯂꯥꯡ ꯑꯁꯤꯁꯨ ꯇꯩꯔꯤ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯑꯕꯅꯤꯅ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯈꯔꯗꯤ ꯈꯖꯤꯛ ꯃꯊꯤ ꯐꯣꯡꯕ ꯍꯥꯏꯕꯗꯨꯃꯗꯤ ꯇꯧꯕ ꯇꯥꯔꯦꯗꯀꯣ꯫ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯅꯆꯤꯟ ꯅꯅꯥꯎꯅ ꯀꯩꯅꯣ ꯈꯔ ꯎꯏ ꯍꯥꯏꯗꯅ ꯇꯧꯔꯨꯕ, ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯈꯣꯜ ꯈꯔ ꯀꯩꯅꯣ ꯈꯔ ꯇꯥꯏ ꯍꯥꯏꯗꯅ ꯇꯧꯔꯛꯄ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗꯤ ꯑꯁꯤꯒꯤ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯁꯇꯤ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯑꯁꯇꯤ ꯑꯁꯤ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯉꯩ ꯃꯇꯝ ꯃꯔꯛ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯊꯤꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩꯁꯤ ꯑꯩꯒꯤ ꯀꯥ ꯑꯁꯤ ꯇꯨꯝꯕꯁꯨ ꯀꯤꯅ ꯑꯗꯨꯝ ꯇꯨꯝꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯅꯣꯡꯁꯨꯈꯔ ꯂꯥꯛꯄꯒ ꯃꯩ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯄ ꯑꯣꯏꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗꯒꯤ ꯃꯩ ꯃꯨꯠꯈꯤꯕꯗꯨꯅ ꯆꯥꯛꯆꯥ ꯃꯃꯥꯡ ꯄꯨꯡ 9:30 ꯑꯗꯨꯒꯤ ꯃꯇꯝꯗꯨ ꯐꯥꯎꯕꯁꯤ ꯃꯩ ꯑꯗꯨꯃꯛ ꯃꯨꯠꯂꯤ꯫ ꯑꯩꯁꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯝꯗ ꯆꯥꯛꯈꯨꯝꯗꯒꯤ ꯑꯩꯁꯤ ꯊꯣꯛꯂꯛꯂꯒ ꯌꯨꯝ ꯃꯅꯨꯡ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯀꯥ ꯃꯅꯨꯡꯗ ꯄꯨꯔꯞ ꯆꯪꯂꯛꯑꯕ ꯃꯇꯝꯗ ꯑꯩꯁꯤ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯕꯒꯨꯝꯅ ꯑꯩꯁꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯈꯔ ꯎꯔꯛꯄꯅꯤ꯫
ꯑꯩꯒꯤ ꯀꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯗꯗꯥ ꯅꯠꯇ꯭ꯔꯣ? ꯍꯥꯏꯗꯅ ꯑꯩꯁꯤ ꯗꯗꯥꯗꯣ ꯀꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯗꯥꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯀꯥꯗꯒꯤ ꯀꯨꯝꯂꯛꯏ꯫ ꯃꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯒ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯩꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯒ ꯂꯥꯇꯦꯟ ꯊꯧꯃꯩꯗꯨ ꯄꯨꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯗꯗꯥꯅ "ꯍꯩ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ?" "ꯗꯗꯥ, ꯑꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯝꯃꯤ. ꯑꯩꯗꯤ ꯗꯗꯥꯅꯤ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯎꯔꯦ, ꯑꯗꯨꯒꯗꯤ ꯂꯩꯔꯝꯗ꯭ꯔꯦ." ꯑꯁꯨꯝꯅ ꯑꯩꯁꯤ ꯎꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯕꯕꯥꯒ ꯏꯃꯥꯒꯗ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯅ "ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯁꯤ ꯋꯥꯔꯁꯨ ꯋꯥꯅ ꯈꯔ ꯈꯥꯡꯕ ꯇꯥꯔꯦ. ꯐꯔꯦꯁꯦ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯑꯩꯈꯣꯏꯁꯤ ꯑꯗꯨꯃꯛ ꯂꯩꯁꯤ." ꯍꯥꯏꯗꯅ ꯏꯃꯥꯅꯁꯨ ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯔ ꯃꯩ ꯊꯥꯔꯛꯂꯒ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯅꯕ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯔꯥꯠ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯅꯤ꯫ ꯑꯩꯁꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯍꯦꯛ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯑꯗꯨ ꯃꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯁꯨꯖꯤꯜꯂꯛꯂꯒ ꯐꯛꯂꯥꯡ ꯑꯁꯤꯗ ꯍꯣꯒꯥꯏꯔꯛꯄꯒꯤ ꯃꯈꯣꯜ ꯈꯔꯁꯨ ꯊꯣꯛꯂꯛꯄꯅꯤ꯫ ꯐꯛꯂꯥꯡ ꯑꯁꯤ ꯖ꯭ꯋꯥ ꯖ꯭ꯋꯥ ꯂꯥꯎꯅ ꯍꯦꯛꯇ ꯀꯤꯟꯊꯕꯒꯤ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯇꯥꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯏꯁꯥꯁꯤ ꯄꯥꯈꯠꯅ ꯐꯛꯂꯥꯡ ꯑꯁꯤ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯀꯥꯏ ꯑꯇꯣꯏꯗꯤ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ꯫ ꯐꯛꯂꯥꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯨꯖꯤꯜꯂꯛꯂꯒ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯅꯤꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯐꯛꯂꯥꯡ ꯑꯁꯤ ꯄꯥꯏꯔꯒ ꯌꯦꯡꯂꯨꯕꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯁꯨꯖꯤꯜꯂꯛꯄꯒꯤ ꯃꯃꯤꯁꯨ ꯇꯥꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯌꯦꯅꯈꯥꯁꯤꯗ ꯄꯔꯦꯡ ꯁꯥꯡꯅ ꯆꯠꯂꯒ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯒꯥꯔꯤ ꯑꯃ ꯉꯪꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯑꯗꯨꯃꯛ ꯇꯥꯔꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯉꯪꯂꯒ ꯆꯠꯄꯒꯤ ꯃꯈꯣꯜꯁꯤꯃꯁꯨ ꯑꯩꯁꯤ ꯌꯥꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯄꯅꯤ꯫ ꯏꯃꯥꯗ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯇꯥꯔꯛꯄꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯝꯂꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯒ ꯇꯨꯝꯊꯕꯁꯨ ꯌꯥꯗꯦ ꯍꯥꯏꯗꯅ꯫ ꯗꯗꯥꯁꯨ ꯇꯨꯝꯊꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ-ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯃꯗꯨꯗ ꯏꯃꯥꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯒꯤ ꯅꯄꯨ ꯈꯤꯂꯦꯟ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯣ ꯂꯩꯈꯤꯗꯕꯗꯨꯗ ꯃꯐꯝ ꯖꯒꯥꯁꯤꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏꯃꯤꯗꯣ ꯂꯩꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯏꯁꯥ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯂꯁꯤ. ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯃꯇꯝꯗ ꯏꯪꯅ ꯆꯤꯛꯅ ꯑꯩꯈꯣꯏꯁꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯁꯤ. ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯧꯔꯤ." ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯃꯛ ꯅꯨꯃꯤꯠꯇꯨꯃꯗꯤ ꯈꯥꯡꯉꯁꯤ ꯍꯥꯏꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯕꯕꯥꯁꯨ ꯏꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯗꯤꯟꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗꯁꯨ ꯅꯨꯡꯖꯦꯡ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯆꯥꯏꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯑꯩꯈꯣꯏꯁꯤ ꯉꯥꯏꯔꯕ ꯃꯇꯝꯗ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯁꯣꯔꯥꯠꯇꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯆꯠꯂꯤ꯫ ꯂꯩꯀꯥꯏꯒꯤꯅꯤ ꯍꯥꯏꯗꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯏ꯫ ꯁꯣꯔꯥꯠ ꯃꯐꯝꯗꯁꯨ ꯃꯌꯥꯝ ꯑꯁꯤꯅ ꯉꯥꯡꯅꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯍꯟꯗꯛ ꯃꯔꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯃꯀꯣꯛ ꯄꯥꯏꯅꯔꯤꯕꯅꯤ꯫ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯁꯨ ꯑꯆꯠ ꯑꯋꯣꯛꯁꯤꯡꯅ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯄꯨ ꯈꯤꯂꯦꯟꯒꯤ ꯁꯦꯕꯥꯁꯤ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤ ꯕ꯭ꯔꯦꯟꯒ ꯂꯣꯏꯅ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤ ꯄꯣꯁ ꯑꯃꯗ ꯁꯨꯖꯤꯜꯂꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯁꯨꯖꯤꯜꯂꯛꯄ ꯃꯥꯜꯂꯤ ꯍꯥꯏ꯫ ꯌꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯞ ꯇꯥꯕ ꯃꯈꯩ ꯉꯥꯎꯔꯕꯅꯤꯅ ꯃꯃꯥꯏ ꯀꯛꯄ ꯉꯝꯗꯗꯅ ꯄꯣꯁꯇ ꯍꯥꯟꯅ ꯁꯨꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯁꯨꯖꯤꯜꯂꯛꯄ ꯃꯥꯜꯂꯤ ꯍꯥꯏꯅꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯣꯔꯥꯠ ꯑꯁꯤ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯇꯧꯊꯣꯛꯏ ꯍꯥꯏ ꯃꯈꯣꯏꯁꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯇꯝꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯁꯣꯔꯥꯠꯁꯨ ꯂꯣꯏꯈꯤꯕꯒ ꯂꯥꯏꯁꯨ ꯈꯨꯔꯝ ꯊꯣꯛꯄꯒ ꯃꯈꯥ ꯇꯥꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯁꯨꯕ ꯅꯣꯝꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯈꯔ ꯇꯨꯡꯁꯤꯟꯖꯔꯛꯄꯗꯨꯅ ꯗꯗꯥ ꯏꯕꯥꯅꯤꯁꯤ ꯊꯪꯅꯕ ꯁꯣꯔꯣꯛ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯃꯦꯟ ꯔꯣꯗ ꯑꯁꯤꯒꯤ ꯃꯄꯥꯟꯋꯥꯏꯗ ꯂꯝ ꯃꯆꯥ ꯑꯃꯈꯛ ꯂꯧꯖꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟ ꯑꯃ ꯐꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯁꯤ ꯅꯨꯄꯤꯁꯨ ꯊꯤꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯊꯤꯔꯕꯁꯨ ꯗꯨꯀꯥꯟ ꯑꯁꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯂꯞ ꯄꯩꯁꯥ ꯊꯥꯗꯔꯒ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫